ꯉꯥ ꯁ꯭ꯇꯤꯝꯁꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ. ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕ ꯉꯥ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯁꯥ ꯉꯥꯗ ꯆꯥꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥ ꯊꯣꯡꯕ ꯄꯨꯖꯔꯛꯑꯦ. ꯉꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯃꯈꯜ ꯈꯔ ꯊꯣꯡꯖꯔꯦ. ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯃꯅꯦ, ꯉꯥ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯅꯦ ꯁꯤꯗ ꯁꯦꯝꯃꯤꯁꯦ. ꯑꯗꯨꯒ ꯉꯥ ꯃꯔꯨꯝ ꯉꯧꯕ ꯑꯃꯒ ꯉꯥ ꯁꯤꯡꯖꯨ ꯑꯃꯒ ꯑꯣꯏꯅ ꯇꯧꯖꯔꯦ. ꯉꯥꯇꯣꯏ ꯊꯣꯡꯕꯗꯤ ꯇꯧꯖꯗ꯭ꯔꯦ ꯃꯌꯥꯝ. ꯑꯇꯥꯎꯕ ꯊꯣꯡꯕꯅꯦ. ꯑꯇꯥꯎꯕ ꯊꯣꯡꯕꯁꯦ ꯃꯍꯤ ꯌꯥꯝꯗꯕꯤꯗ ꯅꯪꯍꯜꯂꯒ ꯊꯣꯡꯕꯒꯤ ꯑꯇꯥꯎꯕ ꯊꯣꯡꯕꯗꯨꯅꯦ ꯃꯌꯥꯝ. ꯔꯦꯁꯤꯄꯤ ꯑꯗꯨꯝ ꯍꯥꯞꯆꯔꯦ. ꯏꯆꯝ ꯆꯝꯅ ꯊꯣꯡꯕꯅꯦ. ꯌꯥꯝ ꯍꯩꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ. ꯑꯗꯨꯝ ꯇꯝꯖꯔꯒ ꯃꯌꯥꯝꯗꯒꯤ ꯎꯖꯔ ꯈꯪꯖꯔꯒ ꯂꯣꯏꯅ ꯇꯧꯕ ꯉꯥꯛꯇꯅꯦ. ꯑꯗꯣ ꯊꯋꯥꯏ ꯇꯥꯅꯕꯨ ꯊꯣꯡꯉꯗꯤꯀꯣ ꯑꯗꯨم ꯍꯥꯎꯕꯅꯦ. ꯑꯗꯨꯒ ꯀꯨꯏꯅ ꯃꯨꯟꯕꯨ ꯃꯨꯜꯂꯗꯤ ꯍꯥꯎꯔꯦ. ꯈꯔ ꯀꯨꯏꯅ ꯊꯣꯡꯉꯗꯤ ꯍꯦꯛꯇ ꯍꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ. ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯈ꯭ꯔꯕꯅꯦ ꯃꯊꯦꯜ ꯌꯥꯝꯕꯁꯦ. ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯃꯌꯥꯝ ꯀꯥꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯈꯔ. ꯑꯗꯨꯏꯁꯨ ꯀꯥꯔꯒꯁꯨ ꯍꯣꯔꯦꯟ ꯆꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯎ ꯀꯩꯁꯨꯝ ꯇꯧꯗꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ, ꯑꯗꯒꯤ ꯃꯆꯜꯒꯨꯝꯕ ꯃꯔꯨ ꯃꯔꯥꯡꯒꯨꯝꯕ ꯍꯥꯞꯆꯤꯟꯕꯗꯣ ꯑꯗꯨꯅ ꯃꯍꯥꯎꯗꯤ ꯀꯩꯁꯨ ꯑꯝꯇ ꯇꯧꯗꯦ. ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ. ꯑꯩ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯃꯍꯤ ꯃꯌꯥꯝ ꯍꯥꯞꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯑꯣꯏꯅ ꯊꯣꯡꯖꯔꯛꯑꯒꯦꯀꯣ. ꯑꯩꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯌꯦ. ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯕꯅ ꯕꯦꯁꯅꯤꯀꯣ ꯃꯌꯥꯝ. ꯑꯩꯒꯤꯗꯤ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯅꯤ. ꯊꯨꯝ ꯍꯥꯞꯆꯤꯜꯂꯒ ꯕ꯭ꯔꯣꯡ 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 ꯁꯧꯕ ꯉꯥꯏꯔꯒꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯥ ꯑꯇꯥꯎꯕꯗ ꯃꯣꯔꯣꯛ ꯁꯥꯕꯁꯦ ꯍꯥꯎꯋꯦ. ꯑꯇꯥꯎꯕ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ. ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯨꯝ ꯍꯥꯞꯄꯒ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ. ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯉꯥ ꯃꯦꯠꯁꯟꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ. ꯏꯟꯗꯤꯌꯥꯒꯤ ꯌꯥꯝ ꯊꯥꯖꯅꯉꯥꯏ ꯑꯣꯏꯕ ꯃꯁꯥꯟꯅ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕ ꯔꯤꯀ꯭ꯋꯦꯁ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ. ꯍꯥꯏꯔꯤꯕꯁꯤ ꯗꯤꯅꯦꯁ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯇꯪꯒ꯭ꯌꯥ ꯖꯃꯟꯅꯁꯨ ꯁꯔꯨꯛ ꯌꯥꯏ. ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯉꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯌꯥꯔꯤ. ꯑꯗꯨꯒ ꯑꯦꯞ ꯃꯅꯨꯡꯗ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯑꯩꯈꯣꯏꯅ ꯃꯅꯥ ꯀꯌꯥ ꯑꯃ ꯐꯪꯕꯁꯨ ꯌꯥꯏ. ꯑꯗꯨꯒ ꯁꯦꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤꯗꯤ UPI ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯅꯥ ꯀꯌꯥ ꯑꯃ ꯐꯪꯕ ꯌꯥꯔꯤ. ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦ ꯂꯥꯛꯄꯗ ꯂꯨꯄꯥ 1,000ꯒꯤ ꯃꯅꯥꯁꯨ ꯐꯪꯕ ꯌꯥꯔꯤ. ꯑꯦꯐꯤꯂꯦꯠ ꯇꯧꯕꯈꯩꯒꯤꯅ 150ꯒꯤ ꯀꯃꯤꯁꯟ ꯐꯥꯎ ꯐꯪꯒꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯂꯤꯡꯛꯇꯣ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯔꯒ ꯊꯝꯖꯔꯝꯃꯒꯦ. ꯑꯄꯥꯝꯕꯈꯩ ꯁꯥꯟꯅꯕ ꯍꯧꯕꯤꯌꯨ. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯉꯥ ꯃꯊꯦꯜ ꯉꯥꯛꯇꯅꯦ. ꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯃꯌꯥꯝ ꯆꯥꯖꯔꯒꯦ. ꯁꯥ ꯊꯣꯡꯕ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯒꯤ ꯔꯦꯁꯄꯦꯛꯇ ꯁꯤꯁꯦ ꯆꯥꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ. ꯁꯤꯁꯤꯅ ꯉꯥ ꯁ꯭ꯇꯤꯝ ꯇꯧꯕ. ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦ ꯃꯌꯥꯝ. ꯑꯩ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯉꯥ ꯃꯔꯨꯝ ꯂꯩꯔꯦ. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯖꯨ. ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯌꯥꯝ ꯋꯥꯅ ꯇꯧꯖꯈ꯭ꯔꯕꯅꯦ ꯃꯌꯥꯝ. ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯃꯌꯥम ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯆꯨꯅꯤ ꯂꯩꯃ ꯍꯥꯏꯗꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯕꯅꯦ. ꯑꯗꯩꯗ ꯐꯤ, ꯁꯣꯜ, ꯆꯨꯅꯤ ꯐꯖꯕ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯅꯦ. ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯄꯥꯅ ꯂꯩꯕꯗꯣ ꯌꯥꯗꯦ. ꯑꯗꯨ ꯂꯣꯏ ꯇꯣꯛꯄꯤꯈ꯭ꯔꯒ ꯏꯃꯥꯗ ꯒꯤꯐ ꯄꯤꯕꯒꯤ, ꯏꯆꯦ ꯏꯆꯟꯗ ꯒꯤꯐ ꯄꯤꯕꯒꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯂꯩꯕꯤꯕ ꯌꯥꯒꯅꯤ. ꯌꯥꯝꯅ ꯕꯖꯦꯠ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯤꯟꯕꯤꯔꯝꯃꯣ. ꯑꯣꯔꯗꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯣ. ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯦꯀꯥꯎꯟꯅꯦ, ꯑꯩꯅ ꯄꯥꯏꯖꯕꯅꯦ. ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯁꯦ, ꯃꯍꯤꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯍꯤ ꯌꯥꯎꯗꯕꯤꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯆꯥꯁꯤꯜꯂꯛꯑꯒꯦ. ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯇꯥꯎꯕ ꯃꯍꯤ ꯆꯥꯛꯈꯣꯝ ꯄꯤꯛꯑꯦ ꯍꯥꯏꯔꯁꯨ.
ꯇꯦꯁ ꯑꯃ ꯇꯧꯔꯛꯀꯦ. ꯌꯥꯏꯉꯪ ꯃꯅꯝꯁꯤ ꯉꯥꯎꯔꯦ. ꯍꯥꯎꯋꯦ. ꯇꯤꯜꯍꯧ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ. ꯃꯌꯥꯝꯅꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯖꯕꯅꯦ. ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯕ. ꯌꯥꯝ ꯉꯥ ꯃꯔꯨꯝ. Oh my god. ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ. ꯊꯃꯣꯏ ꯄꯦꯜꯂꯦ, ꯊꯃꯣꯏ ꯄꯦꯜꯂꯦ. ꯃꯌꯥꯝ ꯁꯤꯁꯦ ꯂꯣꯀꯦꯜꯒꯤ ꯉꯥꯅꯦ ꯍꯥꯏꯌꯦꯕꯀꯣ. ꯌꯥꯝ ꯍꯥꯎꯋꯦ. ꯎꯏ ꯎꯏꯒ ꯂꯥꯎꯔꯒ ꯃꯍꯥꯎ ꯑꯃ ꯂꯩꯕꯗꯣ ꯑꯣꯏ. ꯑꯩ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯌꯥꯝ ꯍꯥꯎꯋꯦ. ꯌꯥꯝꯅ ꯂꯥꯝꯅ ꯅꯝꯃꯦ. ꯃꯔꯨꯟ ꯊꯤꯜꯂꯦ. ꯌꯥꯝ ꯉꯥ ꯑꯇꯥꯎꯕꯗꯤ ꯄꯥꯝꯃꯦꯍꯦ. ꯁꯤꯡꯖꯨꯒꯤꯗꯤ ꯋꯥ. ꯉꯥ ꯑꯣꯏꯅ ꯆꯥꯊꯔꯛꯑꯒꯦ. ꯃꯣꯔꯣꯛ ꯁꯥꯏꯌꯦ. ꯑꯁ ꯁꯥꯝꯁꯤꯔꯦ. ꯃꯔꯨꯁꯦ.
ꯃꯔꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯔꯨ ꯂꯧꯊꯣꯛꯆꯔꯛꯀꯦ ꯁꯤꯡꯖꯨꯅ ꯃꯔꯨ ꯌꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯁꯤꯔꯦ ꯁꯤ ꯆꯥꯒꯦ ꯐꯖꯗ꯭ꯔꯥ ꯉꯥ ꯃꯔꯨ ꯄꯟꯒꯦ ꯇꯧꯋꯦ 하오야 나. ꯁꯤꯃ ꯂꯦꯝꯖꯔꯒꯦ ꯁꯤꯃ ꯁꯤꯠ ꯅꯥꯟꯕꯤꯈ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯉꯁꯤꯗꯤ ꯑꯁ ꯚꯤꯗꯤꯑꯣ ꯉꯥꯛꯇꯪ ꯂꯦꯞꯄꯨꯔꯦꯗꯅ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ
Ăn muốn chích ăn thôi. Mà cuộc chặt rất rồi. 하면 신발. 그리고 그러면은 quite 하위 할 따르가디 땡 하통 그냥 하위 second다 땡 third다 맘 모록 메버스니까 모록 메버스디 안 하위 마렉 마하우 톡버도 하면 두어야바 lối shan gram này đi chăm chăm mình đàn quả được cái gì hỏi ngắm mà hỏi mẹ hỏi bố gọi hỏi bố vậy rồi xí steam này nè pura char rồi cái war rồi pura fresh ơi hình bagi taste tu này xin pura fresh cái taste này xin thùng bagi lỗi mặc thùng morok lỗi yao rồi duka morok em sa cái hai ta cái na Singju nga marum hai ta cái na mahau lấy bữa đó marum gì cả lỗi mà khơi अदो मैम वीडियो लगे आई फोन मेमोरी सूया याद्रे अदो लगे मैम मथंग वीडियो थेंगनरसे आइना nga चाजैजे nga चाबिरो हाइबा इचिनाव मैम गिदमक्ता चाजरकपने मैम चारो हाइबा चारक्तोइने अदो मथंग वीडियो थेंगनरसे जुनी लेमा फॉलो तौबा काउबिगनो।